Somdana ICU room dugi mapanda leptuna munna yengli nupidu. Makhutta pairakpa chejetudi hojiksu thadoktre. Room manungda leiriba, gyantada leiriba, yarilbabu munna yengli. Chinkhaidu hospital gi canteen leibadudagi chaba yaba achapot amaga coffee amaga leiraktuna changai. Si, sorry bani coffee do. Nupidu chinkaidagi coffee do lawi. Kyam kuirage magi se chinkai. Tha ahum khare hele. Ado nangi wasina kamaina no. Ai su khangde. Aingonda toise ai kainu khangdre. Mi singdudi nang ningsing libro. Maming lefam. Loina ningsing li chinkai. Ai amta kaude. Punsigi oina kauba sungam gadaba mande ai. Adubu ai hauji karamna hingjabagi phibam sida ai karamna yaralbaga sunaksenaba ngamgani. Sarangdudagi ai yam wana nan thorakpat. Leihoriba sa singduna ai ba hojiksu thiba lepamoi ai khang. Nangna dumain chondaradi makoina lakjaru oidro. Ai su leiri yarik su leiri. Yarilbagi bu nanga yi warino ekhoi myam changdana hotnaribani. Hana daidi yam phagatlabani. Doctor na sune yam improve oirina haibani. Mana wakhal tarakpa sidangni ekhoi lai khuramebasi. Ado mana nangonda sinaba thabak tudi nang phajan torpa natro. Makhoi kanamtana aibudi masak khangaude. Adubu aigi ichachidi amu khalaroi khalubada ai siningba poi. Nupidu wahaidu haiba loirakpada mapi tarakle. Chinkhai su wari pumba khangi kari karamba wari no haiba. Kana amana khangdrabasu mana di mayek singna khangi. Kari karamba wari bu oirigaba. Yarilba makhoi anigi marakta leiribase. Wari kharadi phumduna thamli. Haidoktana kana amada khanghandriba wari ama. Yausang hoba numitni Yausang Sports ki mayep laurakpado chakhomda leiriba leimaga leisnaga anidu taribani. Purik lembagi khonjelda angang machagi 100 meter race ki kana yauningbano chango haina lauribadu tai. Purik lembasi leikaidugi mayamna ikai khomnariba misak amasu oiri. Sida sunatana chahi khudingi leikaidugi chawkha thorangda puriki wa hek tane. Leikaigi na hasingdu club ki function tawbagi Yausang Sports atay watana phamsi purik lembata oi. Handag Yausang Sports isu microphone paibasi purik na tari. Hanadagi su microphone paibasi purik na dumak oi. Handaki sina mana pairaroi hairubada leikai na ha ahal angang mayam sina kakana na trabadi Yausang malaroi. Hanadagi adumak mana program singdu mathang announce tawri. Leima kanghau mayan semna noi pabung dine Yausang Sports putawradi yum jangak ni khangar. Lampak sidane pakhang machagi type ta wa ngang ba seta mayip sida leisna do nok fet tawi manemna ado nang bu duty leibro ngasibo Yausang hoba numit ka oire suti leiroidro ai ngahak ti yoruge gyasi aduga khangani Yausang lereso ana ai yarok pase tamba ngamde ado nini tawrise ibungo gi budi suti lei haibani e ngai khone he horen se ekhoi le kai thabal leibani Imangbu chongba yauning bro. Yariko! Tunglomday khara kalapna hairakpani. Leima mamay onthor aga yengakpada majanupado makhwanga metlaga leirami. Hai, nangna thawkay lege. Mi imawda hangjabani. Nangonda hangkibro aina. Ima na haido yadreba. Karino yadrisa? Ha, thabal chongba yauraga kaidawrage. As, iko ima se bhab yam tadeda. Icha adi karino handakse bhab yam tar ida. Leisna di wama phaw hairakte tumina adumle masu khangi yarik nganbagi mareido. Hai, ai loina khangi ko nangna holiba sordo. Horen ne nachan Ophelia su lakani. Manamaga round ani ahum dang oisu chongmina sasan. Imau se lairik tamnaba hotnaringai dane sigumba kumhai harause amata yawba phangamoi. Mau oiradi thabal chongba yade haiba leibro. Ha, nangna senaba ngamoidro. As, aikoi Ophelia do mai mamanabiga chongjasanu kaidawragi. Managa main chongduino leisabi maraktuda. O isu yawba natri aidine imau thabal chong handawri makoka ching handawri nang kai doge haiba ha phana mana khambale haiduna thingluge hairba suma ngamde mamana namdana horense mamawu thabal soiduna chonghangani haiduna singkre leisna su manemda karisu haiba ngamde amuksu nupa mana pamjedaba sida manemda chongba yaroi hairubada macha nupana dhap tawrakpoi khankhini khangi numidang wairamda Ophelia do mamaga punna lagle Chak sung antana cha thoklaga pung taruk tarakpa aduai da keba hokre
ꯊꯥꯕꯜ ꯌꯥꯎꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯣꯐꯦꯂꯤꯌꯥꯅ ꯂꯩꯅꯔꯝꯕ ꯀꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯁꯤ ꯀꯟꯅ ꯀꯦꯔꯤ ꯂꯩꯃꯅ ꯀꯦꯅꯕ ꯃꯤ ꯀꯧꯗꯨꯅ ꯀꯦꯍꯜꯂꯤꯕꯅꯤ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯃꯃꯥꯗꯁꯨ ꯀꯟꯅ ꯍꯥꯏꯔꯨꯕ ꯉꯝꯗꯕꯅ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ ꯊꯣꯏꯅ ꯌꯥꯎꯍꯟꯅꯤꯡꯂꯨꯗꯕꯒꯤꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯈꯤꯗ꯭ꯔꯥ ꯈꯟꯅ ꯃꯤꯄꯥꯏꯕꯅꯤ ꯄꯨꯔꯤꯛꯁꯨ ꯚꯣꯂꯨꯟꯇꯤꯌꯔ ꯃꯔꯛꯇ ꯍꯥꯞꯆꯤꯜꯂꯛꯄꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯗꯨ ꯀꯦꯕ ꯂꯥꯛꯄ ꯃꯤꯗꯨꯒꯤ ꯊꯛꯅꯕ ꯍꯩ ꯃꯍꯤ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯀꯥꯒꯤ ꯃꯄꯥꯟꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯕꯗꯨꯗ ꯍꯥꯏ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯆꯠꯂꯣ ꯆꯣ ꯊꯥꯕꯜ ꯍꯧꯗꯧꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯣ ꯄꯥꯕꯨꯡ ꯆꯠꯈ꯭ꯔꯤꯗꯨꯗꯤ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯆꯨꯝꯅꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕ ꯊꯣꯛꯆꯈꯤꯕꯅꯤꯅꯦ ꯅꯪ ꯌꯦꯡꯉꯨꯕ ꯀꯌꯥꯝ ꯀꯥꯏꯒꯦ ꯃꯥ ꯌꯥꯔꯦ ꯑꯝꯇ ꯆꯠꯂꯨ ꯆꯣ ꯁ꯭ꯋꯥꯏꯗꯅꯦ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯅꯨ ꯃꯤ ꯀꯦꯔꯤꯁꯦ ꯐ꯭ꯔꯤꯗ ꯑꯝꯇ ꯀꯦꯁꯅꯨ ꯃꯃꯥꯅ ꯅꯝꯗꯅ ꯇꯥꯟꯊꯣꯔꯛꯂꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏ ꯀꯥꯗ ꯆꯪꯗꯨꯅ ꯂꯩ ꯃꯆꯤꯟꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯗꯨꯅ ꯄꯨꯡꯃꯨꯛ ꯂꯩꯔꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯗ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯏ ꯂꯩꯁꯅꯥꯗꯨ ꯏꯆꯝ ꯆꯝꯅ ꯀꯦ ꯄꯤꯡꯛ ꯃꯆꯨꯒꯤ ꯑꯋꯥꯎꯕ ꯐꯤ ꯑꯃ ꯁꯥꯔꯤ ꯅꯤꯡꯊꯤꯅ ꯁꯦꯠꯇꯨꯅ ꯐꯅꯦꯛꯅ ꯄꯤꯡꯛꯇ ꯈꯔ ꯌꯥꯛꯁꯤꯟꯕ ꯃꯆꯨꯗꯨꯃꯒ ꯁꯨꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯨꯄꯥꯁꯤ ꯉꯥꯏꯍꯥꯛ ꯃꯤꯍꯨꯜ ꯆꯣꯡꯕ ꯂꯦꯞꯄꯣꯏ ꯅꯤꯡꯉꯤ ꯐꯖꯕ꯭ꯔꯥ ꯌꯥꯝꯕꯣ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯈꯨꯝꯂꯛꯇꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯐꯖꯗ꯭ꯔꯕꯣ ꯁꯤꯗꯅꯦ ꯑꯩꯅ ꯅꯪ ꯊꯥꯕꯜ ꯆꯣꯡꯍꯟꯅꯤꯡꯗꯦꯅ ꯍꯥꯏꯔꯤꯁꯦ ꯅꯨꯡꯁꯤ ꯇꯥꯏꯕꯪ ꯃꯥꯒꯤ ꯈꯣꯡꯆꯠꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯉꯛ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯅꯤ ꯈꯜꯂꯨꯗꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯣꯏ ꯈꯜꯂꯤ ꯍꯧꯖꯤꯛꯇꯗ ꯀꯔꯤꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯤꯠꯆꯪꯗ ꯂꯦꯞꯄꯤꯔꯝꯕ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗꯒꯤ ꯂꯣꯠꯈ꯭ꯔꯅꯨꯀꯣ ꯅꯪ ꯌꯥꯎꯗ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯔ ꯏꯗꯣꯝ ꯏꯊꯟꯇ ꯂꯩꯔꯛꯄꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯀꯣ There's just something about you I'm scared to lose because I know I won't find it in anyone else asuk ningthijana khutsemgi leiteng haptuna asumna kibagi saktam asi ma hana amukta uba phangkhide asi magi mangda lepliba nupi asi tashengna magi loina bidura haina masa matomta khalakta sunate nupi mabu phajabra haina hanga iba wahang sida hena manaktagi chethaningdaba poi kaigi thawal jonghaningdriba kaino ayam thiraboba Yairik nganba phamlambadu fuk haugatuna nupidugi manaktamna sum changsile leisna tung khazik khalli kaidawrage ambo nupasi kemta khumlakte hena dom sum changsile nupi si chatpham leitre walduda masa pumba thengkre mangda sum changsile iba nupasi de yenglaga kaino Yairik nganba so leisna da ngahak munna yengamlaga nupidugi lengjumda mamaido nga thaduna ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯈꯝꯕꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯗ ꯃꯃꯥꯏ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯂꯩꯁꯅꯥꯗꯨ ꯁꯣꯔꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯝꯃꯤ ꯑꯁ ꯌꯥꯝ ꯂꯨꯝꯃꯦꯆꯣ ꯉꯥꯊꯔꯛꯀꯅꯣ ꯍꯥꯏꯕ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯇꯥꯞ ꯐꯔꯛꯏ ꯂꯩꯁꯅꯥꯗꯨ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥꯁꯤꯗ ꯌꯥꯝꯕꯣꯡ ꯊꯥꯕꯜ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯦꯅꯔꯣꯕ ꯃꯄꯥꯟꯗꯒꯤ ꯑꯣꯐꯦꯂꯤꯌꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯅꯤꯡꯉꯥꯏ ꯇꯧꯖꯔꯝꯕ ꯅꯨꯄꯥꯗꯣ ꯃꯨꯠꯀ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯂꯩꯁꯅꯥꯗꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯑꯦ ꯀꯩꯗꯧꯅꯣꯏꯅꯣ ꯑꯣꯐꯦꯂꯤꯌꯥ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯁꯤ ꯊꯣꯛꯑꯁꯦꯕ ꯑꯩꯒ ꯑꯁꯤ ꯑꯣꯏꯁꯨ ꯉꯥꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯕꯦꯝꯃꯁꯤꯁꯨꯅꯦ ꯃꯤꯒꯤ ꯆꯥꯟꯁ ꯌꯥꯝ ꯍꯥꯠꯂꯦ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣꯕ ꯌꯥꯝꯕꯣꯡ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯠꯅꯕ ꯃꯈꯣꯡ ꯊꯥꯡꯒꯦ ꯇꯧꯔꯦ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯑꯗꯣ ꯀꯩ ꯋꯥꯊꯧꯔꯒꯦ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯩ ꯋꯥꯈꯜ ꯈꯜꯂ ꯆꯣꯡꯉꯨꯕ ꯀꯣ ꯂꯩꯁꯅꯥꯗꯤ ꯋꯥꯗꯨꯗ ꯅꯣꯛꯂꯛꯏ ꯈꯟꯒꯗ꯭ꯔꯣ ꯈꯜꯂꯣꯏꯗ꯭ꯔꯣ ꯍꯣꯏ ꯈꯟꯒꯦꯕ ꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ ꯊꯥꯕꯜ ꯁꯤꯜꯂꯤꯕ ꯃꯐꯝ ꯌꯧꯔꯦ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯗꯣ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ ꯍꯥꯏꯅ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅꯗꯤ ꯌꯥꯗꯦ ꯂꯩꯃꯁꯨ ꯃꯥꯅ ꯉꯝꯗ ꯌꯥꯗꯕꯒꯨꯝ ꯅꯝꯗꯅ ꯃꯆꯥꯅꯨꯄꯥꯗꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯥꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯝꯗ ꯅꯨꯄꯥꯁꯤꯁꯨ ꯄꯤꯁꯨꯝꯒꯥꯗꯣ ꯑꯔꯩꯈꯩ ꯁꯨꯛꯂꯒ
Mapana leiba club manungduda phami. Nupi ani sisu miraknarak yenglaga changkhre thabal manungda. Volunteer na lakliba gentleman mayamdo ngahaktang mapanda thokpiyu haiduna microphone da lauthorakpa matang oikhibaduda. Leimana tawraga Leishnaba makok chinghali round amani chonglaga Ophelia da makok chinghali. Somda purikso club manungdagi mayep mapada phamliba machanupada munne yenglaga kadomdagi lakpa wakhalnu khangde. Thabal manungda kanek leinariba microphone do tap paikhatuna Lekai sigi thabal chongba yaubiriba imau mayam nakoi gi husband singa round ani ahummo thabal chongba yabagi ayabudo aina pili aduga leisabi macha sing nakoishu nga tang mapanda thopiro auji ekoi lekai sigi hajaraba imau singi thabal si amukta migyeng taminasi wahai mayam do haiba loibaga club manungda leiramba naha makhoi kharado khubak hauna khunare Purikna adumna lauthorakpaduda leisabi macha mayamdo anambana thoknakre mautamak ngaihore Ophelia so leisnagi manakta changaaga Inamse round amamuk chongba horam ai hambung kawrakeba ai ngamaroi chongba ai thokla dawni is niya somda babungna macha nupa se yengba ngamdabagi inamsiga thabal chongminanaba na thoina mayeptaga lauthoraise thana te ko inamse chongamo changoba Ado hairamaga Ophelia di prap thokre Leisnadi matha sare khangnaba mishu amata yaudre chongminariba mayamdo Madi masa khangnaba yaudabaduda thoage khanna mamai leithorakpaduda Karomdagino nupa ama magi khudangdu tap paire Leisnadu pakhatna mamaidu yenglakpada yarik nganba oirame Hauzik ekoi lekai sigi gentleman mayamga ekoi lekai sigi lady mayamga round ani ahumuk phajana line tathandabida phajana ungta chongse volunteer amana lauthorakpadu taraga yarik nganbadu makhongdu kawa hore leisnado nupasina thawai yauna thabal chongakpaduda masunuk fettawna matung ile asumna ngahakte adumna lekai dugi mau thabal yauriba mayamdo phajana chonghalaga leisabigi amuk chonghale leisnadi yarik nganbaga ngahak chongminaraga adum thoklaktuna leimagi manakta famduna Ophelia na chonglibadu yengle Ophelia de mana thabal chongba changamdaida Leisnada phone ga piramibani horen chongba matangda video nambiyo haina asumna numitsigi thabal su loikre ngasigi numitsida thabal maphamda nupi yenglibasi yarik nganba khakta oiramdre magi chanaba marup chingkhai su yauramle Christy hoigi su yausangmai thaba numitsi chahi khudingi thabal adumak sinbani thaina class 11 12 kari ngai matamdade maso amurak anira Christy hoigi lekai sedade thabal chongminakiban aujiksu matamduda phawkhiba excitement du handre chingkhai mamanaba hauraga lakminagadabasu Daniel su Manipur thoklakte yaifa sungai thabak maphamda animak to handakte mayumda thoklaktuna yausang yaudraban aduna matomta confidence to khasik hange tawi adubu lai shonduna thabal maphamduda changaktuna nupa mayamna wa yungliba mapada lepnaribadugi manak nakna lepi Asumna munna yengakpada Christy do cream machuda sud tawduna chongba yaurame chingkhai do madu hek ubadagi manungda changlaktuna Christy gi khudangdu tap pairaktuna thabal chongbadu yausele Christy di ma oirambaduda thabal chonglambagadu chaplepkre adugi mahot makhongdu tapli thangduna chatpa haukre Mathangi nongalakpadana Mangolda thariba sofaduda famna Ngasigi newspaper du yengli ibohaldo sum yengakpada heading ama thengnarure madu ubada bishum suktuna iriba waroldu pari adumna leiringai call ama laksil call du paikhatuna Hello doctor Asom call du dagi harakpa wadudi karino khangde ibohal so hoi haiduna waridu loiseli khudangda siriba ghari du de yengduna imungda amo prap changkre somdana santi do lakliba message to de yenglaga nokmi mangda famliba nupaduga sumaina sir hoina advance khara pibira abadi aikhoi so service phasana pangthok pangam ga dawri bani do adubu santi
Santi matin kut yothai masu khangi nupasina hairakadoriba wado. Handak aigi quarter dagi chenkriba saji machadumadi hingna aingonda thuna sinaba phaiko na khoina. Noina tawriba business se kuina chahi lisang sitna mana manil naida tawge hairabadi aigi saji aigi nungaipam matik chana piyuniko. Handaki saji dumasu aigi khutphau chandri makondagi na thokiba haibasi ai karamna leitagani. Nang aina hairibasi gyan dawko. Santi nupaduna koithokna kihalakpaduda masado leifam khanglaktre. Mamunna khangi mangda phamliba nupase achamba natte Manipur sida khwaidagi dealer achoba pairiba misak amani. Masu yauna Santi na tawriba business sida mateng tawrakpagidamak madugi tawbimal khangba oina Santi na hek mana pambado maning thunghanban aduba laibak thibana maning thunghanbadi ngamdre handakte. Santi nokfet tawraduna sarsu hena khanjin biganuda ekhoi mabu thiba lepadi natte aige husband da mi thadoktuna kupna thiri. Hoine kupna thiri haibasida hekta phanglada boiningba ainasu adubu phangdri hojik phawbagide. Adubu aina mukso hairibasani aigi sajidu hingna ikhutta sinadaba yadaban. Asumna wari khara saraga amuk mayumda halakle. Numitti sum haukhibana yausang humni janba numitni leikaigi sports tawba nungthil talakni khara ingthare e haina leima leisna Ophelia pulap sports yengba thoglai. Purikna program mathang leibadugi microphone dumaga lauri. Hojik ngahaki matung nupi thiraba ikhoi leikai sigi nupasing nakhoi gi loina biga PR the statue dance amadi poraga sit down tawbagi masana program ani leiri. Aduna leikai sigi nupi thiraba gentleman mayam amukta lampak sida lengthok piro maruoina aigi ichaga imauga su lampak sida leirabade nakhoini hana amukta ming pansilo law. Loisilakpagi wahaidu da mayam do wanthare. Leima suno e Ophelia do manamabo ming pansilo na bahai amaduna ikairi ni haiduna phamduna leisili. Thololo ming pina bagi maray taw naramba nupi anido mamay lay thorak to na yeng lai. Epilogue. Yausang hoba numit ki ayukta hospital da leisna yorakpa matangdudi ek changlakpada emergency ward ta nupi ahal ama masadu yamna wana khanglamba ama leirambaduda leisna do changsen duna yeng nurse duty tariba makhoi kharada hairai drip ama kapthokse masase yam sole chadaba sumale. Hoi doctor adumna wari saringai ibo hal changsen laktuna doctor som natabra nongma aiga hospital sida nahamana ingonda thinjilambada doctor ni yengbikibadubo. Leisna so ado haira abaduda maso ningsing laktuna oh ningsingle sargi loina biro mani doctor. Leisna magi loina bine harakpaduda patient sida mugeng lai litliba purit khasik haigatpa mapaduda operation ikuidana tawkhibagi mamidu ubada Leisna do mangda lepliba ahal nupa sida munna mugeng lai.